Hujikkangi nauna thoklakeba Garimachasing makoigi headlight matam chuppada on Adum Leiriba Karigeno. Football match horamdaida player singna angang amamam makut samduna thoklakeba asina takningliba artha karino. Asigumlava factsing puduno luxury amazing fact Manipur YouTube channel matam chuppada miyamgi damakta khitangda oirabasu kanagadra haina khanjaba video sing semduno puthokjabani hojik phauba subscribe tawbidriba ichilinaw sing marup mapang singna subscribe amtang tawbiyu. Fact number 1 da October gi date 13 1972 da Uruguay dagi Chile phauba paiba rugby team puba flight ama Chile amasung Argentina anigi lonaba marakta leiba chingchang bareng Andes mountain da cross thoki maduda punna mi nimphumanga tongbada mi 13 khakta survive tawki cross thokliba mafam madu unna kuppa chingngakta oikhibana cross tofam site adu thibada wana thoki hinghoriba mi sing yamna ingba amachung chinjaki yamna awaba mayoknaki makhoina chinjak leiraktabadagi hingnaba pambai thirakpada makhoiga chatminnaba mamanabagi unda phamjillaba asiba hakchangbu chaba phauba taki numit humdrani thoini lelaklaba matungda makhoibu rescue tawba ngamki. Fact number 2 da Assam State Board na loba class 10 gi high school living certificate exam 2022 gi result out tawbada sarkar gi school kunthra mari da chhatra amata exam pass tawba ngamdabadagi Assam sarkar na school kunthra mari asibu thingjinbagi warep lawkhre. Assam sarkar gi education minister Ranos Peguna phongdokpagi matung inna praja miyamdagi khomgatpa tax ki paisa sing asigumlaba chhatra amata pass to honba ngamdaba school singchi da thadabagi maram amata leite Assam sarkar gi decision asida chummi natraga lali haibasida mayamgi kari mot leibibage. Fact number 3 da malemda khwaidagi ihan hanba automobile asi 1885 da Germany macha mechanical engineer mamingna Carl Benz nupa asina design tawduna saduna puthoki. Fact number 4 amasung 5 asidi subscriber ichilinaw singna khanbirakpa fact ni mayamna khanbirakpa fact singdi yamna yami adubu amukta pulap video sembadi matam yamna changbana mathang khara adum pujarake mayamna su TV da football yengba matamda itattatna ubiramgani madudi football sanaba howdringai da player singna ground da tholokpa matamda angang amamam makut samlaga thoklagi masigi maram sing asi karigeno haibada angang singi hakki campaign singbu promotion tawba angang singi punsida ahongba ama puruknaba hotnaba sanagadoriba match aduda aranba amata tawdaba haibadi nungsi chanana sanaminaba angang singbu makoina mangjaba maning thunghanba haibadi makoina pamjaba aphauba player singbu hakthengna unaba yabagi khudongchaba phanghanba amasung sanagadoriba player singda angang singna makoibu uraga matok tamjagadori haibasi ningchinghanba masinasu loidri hujikkangi matamdadi football fansing ayambana loina gyan tanare decade kharagi mamangdadi player singna ground da sanaba tholokpada bhabok singna potchai amasung nungna singba langsinduna player kaya asok apan yaukhidabasu natte maram asina player singna sanaba tholokpada angang singna scored oiraga puthorakpa asina asigumlaba thabak thawong sing asi thokpagi chang yamna hanthalli masigi chatnavi asi UEFA Euro Cup 2000 dagi hokibani. Fact number 5 da hujikki matamda mayamna khwaidagi nungtigi itattatna thengnaba masigi maram aikoina thoidok hendokna khanjilubasu tawdaba hujikkangi nauna tholakpa gari macha BS4 vehicle bike amasung scooty sing matam chuppada gari na start hack tawbaga makogi headlight sing nganduna adum lei mayamsu thengna biramgani masi off on tawphamsu yaudaba ayuk nungthilgi matamdasu adum mai thanduna thauba masibu AHO automatic headlight on technology hairagasu khangnei hujikkangi gari macha bike amasung scooter singda headlight sing on adum tawduna leiriba sigi maru oiba maramdi bike amasung scooty sing asi car bus amasung truck singa changdamdaba matamda yamna piki iful yamna thangba lambi maikhu khuba leichin thangba amasung nong chuba matamda hairiba gari macha sing asi pikpana maram oiraga ubagi chang yamna watpa masina road accident thokpagi chang yamna helhalli aduga gari machana headlight on tawduna thorokpa taragati
इफुल थांगलबसु नोंग चुरबसु मैखु खुरबसु अमसुंग लेचिल थारबसु गारी मचा अमा लाकी हाइबसि खितंग द ओइरबसु वातलिंगैदगी मांगजौनना खंगबा ngami मसिना रोड एक्सीडेंट थोकपदगी खितंग द ओइरबसु हंथाहली मरम असिना होजिकान की गारी मचा सिंगी हेडलाइट असि मतम चुपदा ऑन अदुम लेरिबनी होजिकान की गारी मचा सिंगी बैटरी एडवांस बैटरी टेक्नोलॉजी सिंग लोइना ओइ मरम असिना गारी मचा सिंगी हेडलाइट ऑन अदुम लेजरबसु बैटरी की मपुनसिदी कैदोंनुंगदा टेंसिल हंदे वीडियो सिना सोमदा खितंग दोरबसु कानबा पीबा ताबो रगदी चैनल असिबसु सब्सक्राइब तौबिरमु मतुंगी वीडियो दा अनोबा फैक्ट अमु पुदनो लाक्सगे मतम अदु फौबदंगदी मयाम पुम नमक्तगी काइननबा याथंग निजरी।